ngasi December ki tang kunteret 2023 nuwit asida Federation of Homing Office kom Union Vice President MK Mangte kom na singdok saning bawa pemaka yo council committee na thola iba zero sigi matung inna akoi makada sang iriba makada moigi letter hitsida kom Union aiduna makada izari masi tasengnamak sigi potsi kom Union ge ayaba kariyamat so yaude aduna matung dasu ayaba yauduna yongmi council na atopa organization singna kom Union ge ayaba yauduna kana matuna makoi ge letter hitta happy dana basu ningsingjari adu komdi